Cookie militant group singa center ga chatnariba suspension of operations su makha sangthaba yaroi haina taksiladuna ngasi kundrapam AC da miyamgi khongchet chatkre Village Protection Force United Committee of Pukhao amadi 𝗞𝗛𝗢𝗢𝗢𝗢 amadi iramdam kanbaluf ikal na punna senjuna assembly asigi manung chanba sambai lampaktagi Hauduna Chatkiba rally aduda saruk yakiba singna Manipur NRC chanahalu security force na micham da on sinduna nomai kapa lepkadabani Manipur gi saktam kaiba yaroi haiba khulaw kaya lauki rally aduna pangai bazar yorakpada makata na chatanaba security force na akanba moong da ngak senduna laiki adubu miyam ka ngihak muknaraba matung makata na chatnaba honarakpada MPTC pangai da leiba Taruk Suba IRB geta thatki tungda Manipur gi governor Anusuya Wike da memorandum pisinaba mihut kangbu ama chathanki Rally aduda saruk yakiba BPF United Committee of Pukhao and 𝗞𝗛𝗘𝗢𝗢𝗢𝗢 amasung ikal hariba luf ahum asigi wangangloi tonjam somorjitna phongdokibada Manipur da ngasi E9 tarib asi ground rule ngakna chataba ningthina yengsindaba singdagi thorakpani su chatnari hariba cookie militant singna adumak nomai kaplagliba asi su chatnabagi wahanthok leite designated camp ta ningthina lehangadaba militant sing koichai chaiduna leide haiki 2020-2005 August की तांगवांदा भारत सरकार स्टेट गवर्नमेंट अमदी कुकी दमेन तुनेंबा militant सिंसिगा तौनु की बात सस्पेंशन ऑपरेशन की अदुदा एग्रीमेंट योरिबा रूल मैम अमदी पॉइंट मैम दो वहां थोक लेत्रे मसी मणिपुर दा थाबुम तरा हेन थोकलिबा मेगी तांग अहुम दगी मणिपुर मैते सिंगदा लेपलेतना कप्थर लिबा नुमई मैम से सिगी वहां थोक से करिनो हाइता दी सस्पेंशन ऑपरेशन ग्रोल नांग चतबा खुलाई पैबा कुकी सिंगसना मखोगी डिजिनेट केम दा लेगदबा मॉनिटरिंग तौगदबा अदुगुम्बा एग्रीमेंट दु याउरिबा मणिपुर लेंगा के रिप्रेजेंटेटिव सेंट्रल गवर्नमेंट के रिप्रेजेंटेटिव अमदी कुकी सेसोसिंग कुकी केनोगी रिप्रेजेंटेटिव सिंग अदुना निंचेना मॉनिटरिंग तौदबना मरम ओइरगा ngasi megi tangom da tholiba mate khoina tana tana dra mkhoina hatna myeba magi jati da hingminirba khunai magi indian democracy chattaba manba hingmagi wan thok leitaba asugumba problem se suspension operation mati chana rule du ngak tabada gi thokpani haibase ngasi khunrabon kendra gi apunba praja gi mo chilaga ngasi media gi mata utang thamjari